ꯑꯗꯨꯒ ꯒ꯭ꯌꯥꯁꯀꯤ ꯐ꯭ꯔꯦꯝꯗ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯒꯤꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯄ꯭ꯔꯦꯁꯇꯤꯖꯀꯤꯀꯣ ꯁꯤꯒꯤꯁꯦ ꯃꯥꯏ ꯐ꯭ꯔꯦꯝꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯡꯀꯠꯄ ꯌꯥꯏꯑꯕꯀꯣ ꯍꯥꯡꯀꯠꯂꯒ ꯑꯗꯨꯝ ꯁꯤꯗ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯂꯣꯏ ꯌꯥꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ Alright, I use Pena Keithel lele ko sigise. Teragi crossing do ne use like jise. Ado Pena Keithel se multi showroom hai tare ko koi loina ba jao hai tare. Fashion wear, koi dress yao re, the kitchen appliances yao re, departmental store yao re. Loina ba yao re ko. Ado sigise makha isi departmental store ni. Adagi next ta koi kids ka angang gi le re. ಅದು ಮತಕಿಸ್ನ ಕೊಗಿ ಜೆಂಟ್ಸ್ ಕಾ ಲೇಡೀಸ್ ಕಾ ಲೈರೆ ಅದು ಥರ್ಡ್ ಫ್ಲೋರ್ಸ್ ದನ ಕನೋನೆ ಬಲೈಸೆ ಕಿಚನ್ ಅಪ್ಲಯನ್ಸಸ್ ಮ್ಯಾಮ್ ನೆ ಬಕ ಅದು ಸಂಗ್ರಸಿ ಪೆನಾ ಕೈಥೆಲ್ ಸೆ ಅದು ಸಿಗೆ ದನ ತನ ಪೆನಾ ಕೈಥೆಲ್ ಸೆ ಮಕೊಗಿ ಸಂಗೈ ಥೆಲ್ ಚಪಗಿ ಲಬಿ ಅದು ಅಮಗ ಅದುಗ ಲಾಂಜಿಂಗ್ ನೋಮ್ ಅಮಗ ಲೈ ko ಡಿಪಾರ್ಟ್ಮೆಂಟಲ್ ಸ್ಟೋರ್ಸ್ ಅಹುಮ್ ನೆ ಲೈ ಚಕ ಅದು ಸಿಗ ಅದು ಸಿ ಮೇನ್ ಒನ ಸಿ ತೆರಾಗೆ ಸಿ ಸಂಜರೋಸಿ ಅದುಗ ಹಪೆತ್ ಐ ಉಚಾರಾಗೆ ka Manipuri oina online shopping app ama hangdoksare Hapcart ko ba amako masigi shopping app se Pena ga tie up toraga hangdoksabani adar mayam pambiragadi masita sangbiro Google gi application ni sigi se ko adna download link apsar ke download to biraga mayam kamain to ge have view branded items mayam ama heavy discount da hojikana bizari adna mayam pambi biyorgadi happy to yang view adu kaigima pambi biyorgadi aigi discount coupon ama pizage Johny 2022 haiba maga adu sigise use to biraga additional discount hena phangigani ko aduna mayam aigi viewers aigi yang biraba actually now mayam ko sigi Hapcart hai se Google Play Store da dum phangabani sigise download option biro aduga download toraga online shopping se sigi branded items yoriba mayam se discounted price ta lebiyo haitare ko delivery locations mayam se aigi right side ta loina ba ire adu sidagi hena mayam hapsi lakini adu bo hadak ta loan stock da gari banina loina ba update tawdri ko aduna download option biyo asigi services se amta lobiyo sigi floors no departmental store cosmetic to sum am lego sigi se ko duna every item ko yi ka haitare ko Pena Keithel le every item the lot of discount na is very abo yi 10% discount 6% discount 5% discount adi 7% discount ko si le gan lot of discount na tani counter si le chong na ko aduga suma petum sang ke adu sigi Pena Keithel je yam nuai ba na khoi mapalam the big bazaar le ko Manipur the big bazaar le ti ba adu Pena Keithel is the big bazaar ki pot me si loi phangome ba ai haijara ke kam ona ba ko example oina ira laina sigi dry fruits me amje karmic khaise sigi pot se kino phangone big bazaar da phangone ba si yaw le big bazaar ki pot se ha ke ba ko si future consumer limited aise si thai se ko sigi future consumer se big bazaar se future consumer ki pot ne ba ko main haitare moina market to ne ba big bazaar yaw pot me amse Big Bazaar ki pot thing se hong su hong ba pot su phaba ai tare ko aduga Manipur da Big Bazaar mak phangdrabani na Pena Keithel lakpiro Big Bazaar ki pot myam se leibini ga di ko dry fruits ke myam am lere pura heavy discount ne pirak doi se aduga pot su items su am phaba ai tare sigi se MRP 240 rupees ka tane sigi se 200 gram da adu sigi se atopa gi na matam da mamane dum handara matam ne sigi se 195 rupees ka si karmic hai se adu atopa aina sum u bada ko sum yengjala ke sigi premium brand ka na sigi lei ko golden harvest sigi mem se sum se sile future consumer hai se sum mem se keno aktne big bazaar yo pot mogi brand adu ma aktne sile mem se adagi adugo rice ki item this ko sumba keno like golden harvest ki sigi basmati to ke me only loina bo discount la kani kajo ko sigi India gate dai adagi item sing se sum se rakki ko sigi sina water chestnut flour keno ne ata keno ne ko moida ne sigi se moida je ko ye thangjing gi keno hai tare flavor hai tare sigi se ado desi ata siju ko gi future group ki pot ne
ko big bazaar ki pon hai tar sida jawar ata se loi phange adagi ragi ata lo yare adagi swai da ga leiba ko sida ga leiba am se ko sina spices ngak tani sigi se sangis kitchen ga haje suma me se big bazaar phang po tu ni ko green cardamom ko si 200 rupees ko sigi se 50 gram da 200 rupees aduni si lei me am se aduna big bazaar de yaw pot me am se sigi me am se sida loina bak haji loina bak lei fresh pure haje karak chai asam tea se sisu big bazaar de yaw pot ne sida phange pura heavy discount da 5% discount sida ka ado masa su lei ko sida pot atop su me am di yaw ko ado ina sum me am big bazaar kaina ko manipur du big bazaar la di phani kaina yam tong na to ko ado me am do ado big bazaar gi pot se sida loi lei ai tare sida ga tasty treat kaina lei se sigi se sisu big bazaar gi pot ne sida lei me am se adagi sigi vermicelli tasty treat ni adagi wagi biscuit ta ko sigi tasty treat ki si pot ne tiger biscuit ki adum pot to chai mari kaina ga sida lei cornflakes ko am le adagi som da su adagi mo mayam Bangalore le ba di si khangi si ki brand khangi ram ni Nilgiri sai Nilgiri se mo masaki brand ni ko Bangalore le ba di Brigade Road da le ni Nilgiri se na ko chauna departmental store am le ni aduga sigi address ai hajara ke usile to Chikmagalur Tasty World ko sida Chikmagalur da sabani ada amna Tumkur da sabani ko aduna sigi se Karnataka gi pot ne ko ada Nilgiri sai se mami yam chapani Bangalore gi oina ko ada si Manipur da su phange si Pena Keithel banana chips yong pa kun yodne 20 rupees black pepper banana chips ai si 20 rupees ka tane ada Nilgiri ki pot me am sida phange ko adu yam nan nom ne team yo shower gel jam team yo 79 rupees ka tane sigi si yong ado atopa ka zum compare to yeng se Nivea se yeng se ko Nivea shower gel se lupa kya pe 199 rupees te pi se ado ga sigi se na 79 rupees ti kana dro ado sigi se peso home lo ga na mu 199 pat kana da 200 rupees da sigi se sisu mo gi future group ki kada big bazaar yo pot me am to ne big bazaar se am ho mo gi maming chat ne ko ado quality su lei bai ta sigi me am se leire aduga dishwash ke adagi ko toilet cleaner se lei ko me am leire ado is daga lei detergent powder se ko sigi se 169 rupees ko sigi se tim mi se big bazaar ga phang ma pot afa me am to ne se lei yam ho ngong na ko se ga leire ado clean made kana ga buy one get one free ko ado maximum me am lei ko to se liquid detergent ka su loi le se broom mai the hand wash we later the clean made ko am le soft touch ko the bathroom gi ko thanna ko gi kana me am fragrance me am ni sigi me am se sisu Godrej ki ne sina ko aduga moi masagi keno gi hata clean made ki ko big bazaar gi photo se le moi masagi yam hong na am tak lengchin bi ro ko Pena Keithel la ko cooking oil ka su meam le ko am tak lengchin bi ro diaper sangang ki meam le hagis ki meam le adagi bukul du ko yo le ta mo si de ko se le meam lo no sure se am tak lengchin bi ro Pena Keithel se tera da le aduga sangai tel chapai lambi du su le aduga langjing long du su am le makal hum le ko am tak lengchin bi ro sina mo first floor ni ko first floor se stationery dia no jar ke stationery da ka ke me am le ko ye books ko angang ke me am le adagi stationery items ka tani se le me am se ko school ge nga ho school ka le hong na ra ni na ko gi textbook kumba adagi pen adagi pencil adagi loina le ko si me am se adagi mo angang gi
ꯁꯤꯗꯒ ꯂꯩꯔꯤꯕ ꯃꯅꯨꯡꯗꯒ ꯂꯩꯔꯤꯕ ꯀꯣ ꯈꯤꯇꯪ ꯍꯧꯖꯤꯛ ꯅꯣꯡꯒ ꯇꯥꯏ ꯅꯣꯡꯕꯨꯗꯤ ꯍꯥꯡꯈ꯭ꯔꯦ ꯑꯗꯣ ꯈꯤꯇꯪ ꯋꯦꯗꯔ ꯏꯪꯉꯛꯄ ꯇꯥꯏꯃꯤꯡꯗ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯂꯩꯕꯤꯌꯣꯕꯀꯣ ꯁꯤꯗ ꯂꯩꯕ ꯑꯉꯥꯡ ꯅ꯭ꯌꯨꯕꯣꯔꯟꯒꯤ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯗꯀꯣ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯥꯋꯦꯜ ꯀꯩꯀꯩ ꯃꯦꯇ꯭ꯔꯦꯁꯀꯨꯝꯕ ꯑꯗꯩ ꯀꯩꯀꯩ ꯃꯌꯥꯝ ꯂꯩ ꯑꯉꯥꯡꯒꯤ ꯀꯣꯂꯔ ꯇꯤ ꯁꯔꯠꯁ ꯀꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯦꯜꯚꯤꯟ ꯀ꯭ꯂꯥꯏꯟ ꯀꯣꯄꯤꯕꯨꯗꯤ ꯀꯣꯄꯤ ꯉꯥꯛꯇꯅꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯂꯩꯕ ꯂꯥꯛꯄ ꯌꯥꯔꯦ ꯖꯤꯟꯁꯇ ꯁꯣꯔꯠꯁꯇ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯦ 25 to 30% ꯗꯤꯁꯀꯥꯎꯟꯗ ꯄꯤꯔꯒꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯉꯥꯡꯒꯤ ꯁꯤꯗ ꯔꯤꯛꯁꯣꯒꯨꯝꯕ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯁꯨ ꯗꯤꯁꯀꯥꯎꯟꯅꯦ ꯄꯨꯔꯥ ꯍꯦꯚꯤ ꯗꯤꯁꯀꯥꯎꯟ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯐꯦꯠꯇꯪ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯇꯣꯏꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯗꯁꯨ ꯀꯣ ꯁꯣꯐ ꯇꯣꯏꯁ ꯍꯥꯔꯗ ꯇꯣꯏꯁ ꯑꯗꯒꯤ ꯕꯥꯔꯕꯤꯁ ꯀꯣ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯄꯦꯅꯥ ꯀꯩꯊꯦꯜꯗꯅꯦ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯗꯣ ꯑꯉꯥꯡꯒꯤ ꯁꯤꯗꯩꯗꯒ ꯍꯥꯏꯅꯕꯒ ꯂꯩ ꯃꯌꯥꯝꯁꯦꯀꯣ ꯁꯤꯒꯤꯁꯦ ꯍꯦꯚꯤ ꯗꯤꯁꯀꯥꯎꯟꯗꯅꯦ ꯄꯤꯊꯔꯛꯀꯗꯣꯏꯁꯦ ꯄꯦꯅꯥ ꯀꯩꯊꯦꯜꯗꯅꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯀꯣ ꯁꯨꯁ ꯑꯉꯥꯡꯒꯤꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯗ꯭ꯔꯦꯁꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗꯩꯗ ꯀꯣ ꯁꯤꯗ ꯗ꯭ꯔꯦꯁꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯦꯚ꯭ꯔꯤ ꯑꯥꯏꯇꯦꯝꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯗꯤꯁꯀꯥꯎꯟ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯗꯤꯁꯀꯥꯎꯟ ꯄꯤꯔꯛꯀꯅꯤ ꯂꯩꯔꯦ 10 to 20% off 25 to 30% off ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯅꯤ ꯁꯤꯅ ꯑꯃꯨꯛ ꯂꯦꯗꯤꯁꯀꯤ ꯑꯥꯏꯇꯦꯝꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯄꯨꯔꯥ ꯍꯦꯚꯤ ꯗꯤꯁꯀꯥꯎꯟꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟ ꯋꯦꯌꯔ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯋꯦꯌꯔ ꯀꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯣꯐꯤꯁ ꯋꯦꯌꯔ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤ ꯂꯣꯋꯔꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯁꯦꯕ ꯁꯤꯗꯒ ꯂꯩꯔꯤ ꯃꯌꯥꯝꯁꯦꯀꯣ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦꯀꯣ ꯁꯤꯗꯒ ꯂꯩ ꯃꯌꯥꯝꯁꯦ ꯁꯤ ꯐꯖ ꯐꯖꯕ ꯖꯤꯟꯁꯀꯁꯦ ꯁꯤꯗ ꯍꯥꯏꯐꯦꯠ MRPꯗꯀꯣ 1699ꯒ ꯂꯩꯁꯦ 50% ꯗꯤꯁꯀꯥꯎꯟꯗ ꯂꯥꯛꯀꯗꯣꯏꯅꯤ ꯁꯤꯗꯒ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯀꯣ ꯁꯤꯗꯒ ꯀꯨꯔꯇꯤ ꯀꯩꯀꯩ ꯂꯩꯔꯤ ꯑꯗꯣ ꯁꯤꯗꯁꯨ ꯂꯩꯀꯣ ꯐꯖ ꯐꯖꯕ ꯀꯨꯔꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯒꯤꯁꯦ ꯑꯗꯨꯝ 50% ꯗꯤꯁꯀꯥꯎꯟ ꯑꯗꯨꯝ ꯌꯥꯝ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯁ꯭ꯋꯥꯏꯗꯒ ꯂꯩꯔꯤꯕ ꯑꯗꯒꯤ ꯋꯦꯁꯇꯔꯟ ꯋꯦꯌꯔ ꯗ꯭ꯔꯦꯁꯦꯁꯀ ꯁꯤ ꯂꯩ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯗꯤꯁꯀꯥꯎꯟ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯁ꯭ꯋꯥꯏꯗꯒ ꯂꯩꯔꯤꯕ ꯇꯣꯞ ꯂꯦꯗꯤꯁꯀꯤ ꯇꯣꯞ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯀꯌꯥ ꯍꯥꯏꯕ ꯀꯌꯥ ꯕ꯭ꯔꯥꯟꯗꯅꯤ ꯁꯤꯒꯤꯁꯦ ꯀꯣ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯁꯤꯁꯨ 50% ꯗꯤꯁꯀꯥꯎꯟꯅꯦ MRPꯗꯗꯤ ꯁꯤ 649 ꯂꯩꯔꯤꯁꯦꯀꯣ ꯁꯤ 50% ꯗꯤꯁꯀꯥꯎꯟ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤꯗꯣ ꯍꯟꯗꯛꯀꯤ ꯁꯝꯃꯔꯒꯤ ꯀꯣ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ ꯄꯦꯅꯥ ꯀꯩꯊꯦꯜꯁꯦ ꯃꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯈꯛꯇ ꯅꯠꯇꯦꯀꯣ ꯁꯤ ꯃꯜꯇꯤ ꯕ꯭ꯔꯥꯟ ꯃꯜꯇꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯣꯔꯅꯦꯕ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯗ꯭ꯔꯦꯁ ꯂꯩ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯀꯩꯀꯩ ꯂꯩ ꯅꯨꯄꯤꯒꯤ ꯂꯩ ꯑꯗꯒꯤ ꯅꯨꯄꯥꯒꯤ ꯂꯩ ꯀꯣ ꯑꯗꯨꯒ ꯍꯣꯝ ꯑꯦꯄ꯭ꯂꯥꯏꯌꯦꯟꯁꯦꯁꯀꯤ ꯂꯩ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯣꯞꯅꯤ ꯍꯦꯛ ꯆꯪꯉꯛꯄꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯂꯩꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯐꯣꯔꯠ ꯀꯣꯂꯤꯟꯒꯤ ꯇꯤ ꯁꯔꯠꯁꯨ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯐꯖ ꯐꯖꯕꯀꯣ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯀꯣ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯂꯥꯛꯑꯒ ꯍꯥꯏꯐꯦꯠꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯀꯣꯂꯔ ꯇꯤ ꯁꯔꯠꯁꯀꯁꯦ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯒꯤ ꯁꯤꯗꯒ ꯂꯩꯔꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗꯒꯤ ꯐꯣꯔꯠ ꯀꯣꯂꯤꯟꯒꯤ ꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩ ꯁꯤꯡꯒꯜ ꯄꯤꯁꯀꯣ ꯁꯨꯃꯥꯏꯅ ꯄꯦꯀꯦꯠꯀ ꯂꯥꯛꯄ ꯁꯤꯡꯒꯜ ꯄꯤꯁ ꯑꯗꯒꯤ 3 ꯄꯤꯁꯇꯒ ꯁꯨꯃꯥꯏꯅꯒ ꯂꯥꯛꯄꯀꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅꯒ ꯂꯥꯛꯄ 3 ꯄꯤꯁꯇꯀꯣ ꯇꯤ ꯁꯔꯠꯁꯇ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯩꯕꯤꯅꯤꯡꯉꯒ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯄꯦꯅꯥ ꯀꯩꯊꯦꯜꯗꯅꯦ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯁꯝꯃꯔꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯒ ꯕꯦꯡꯒꯂꯣꯔꯒꯤ ꯁꯤꯜꯛꯀꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯁꯤꯒꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯃꯣꯏꯒꯤ ꯁꯦꯠ ꯑꯣꯏꯅ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯁꯤꯡꯒꯜ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯁꯤꯒꯤꯁꯦ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯣ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯋꯦꯌꯔ ꯉꯥꯛꯇꯅꯤ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯦ 1850 ꯄꯤꯕ ꯌꯥꯎꯏ 1400 ꯄꯤꯕ ꯌꯥꯎꯏ ꯀꯣ 1500 ꯄꯤꯕ ꯌꯥꯎꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯛꯁꯦꯁꯔꯤꯁꯇꯁꯨ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯤꯡꯁ ꯑꯗꯒꯤ ꯅꯦꯛꯀ꯭ꯂꯦꯁ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝ ꯐꯥꯅꯕ ꯈꯣꯠꯅꯕ ꯑꯗꯒꯤ ꯕꯦꯡꯒꯜꯁ ꯀꯩꯀꯩ ꯂꯣꯏ ꯁꯨꯅꯕ ꯂꯩꯔꯦ ꯁꯤꯗ ꯑꯗꯣ ꯅꯨꯄꯤꯒꯤ ꯂꯦꯗꯤꯁꯀꯤ ꯍꯦꯟꯕꯦꯛ ꯀꯣ ꯍꯦꯟꯕꯦꯛꯇꯁꯨ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯣ ꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯄꯨꯔꯥ ꯃꯜꯇꯤ ꯁ꯭ꯇꯣꯔꯅꯦ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯐꯦꯠ ꯑꯥꯎꯠꯂꯨꯛ ꯑꯃ ꯇꯧꯖꯔꯛꯀꯦ ꯔꯥꯎꯟ ꯑꯝꯇꯪ ꯀꯣ ꯁꯤ ꯂꯩ ꯅꯨꯄꯤꯒꯤ ꯑꯁ꯭ꯋꯥꯏꯁꯤꯅ ꯅꯨꯄꯤꯒꯤꯅꯤ ꯁ꯭ꯋꯥꯏꯁꯤꯅ ꯅꯨꯄꯥꯒꯤꯅꯤ ꯀꯣ ꯑꯗꯨꯒ ꯍꯥꯄꯦꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯅꯤꯛꯀꯔꯗ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯂꯩꯔꯦ
ꯑꯗꯒꯤ ꯁꯣꯛꯁꯁꯨ ꯂꯩ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯁꯤꯁꯦꯁꯇ ꯁꯣꯛꯁ ꯂꯩ ꯑꯗꯒꯤ ꯁꯤꯗꯁꯨ ꯀꯩꯅꯣꯒꯤ ꯋꯦꯁꯀꯣꯠ ꯀꯣ ꯋꯦꯁꯀꯣꯠ ꯐꯖ ꯐꯖꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯗꯁꯨ ꯋꯦꯁꯀꯣꯠ ꯐꯖ ꯐꯖꯕ ꯂꯩꯔꯦ ꯑꯗꯣ ꯀꯣ ꯁꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯁꯨꯁꯦ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅꯒ ꯑꯗꯨꯝ ꯐꯣꯜꯗꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯕꯦꯛꯇꯒ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯑꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯒꯁꯨ ꯌꯥꯔꯦ ꯁꯤꯒꯤꯁꯦ ꯃꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯩꯅꯣꯒꯤ ꯔꯕꯔꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯄꯨꯔꯥ ꯍꯦꯚꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯁꯨꯁꯀꯤ ꯂꯦꯗꯤꯁꯀꯤ ꯁꯨꯁ ꯂꯩ ꯑꯗꯩ ꯖꯦꯟꯁꯀꯤ ꯐꯣꯔꯃꯦꯜ ꯑꯗꯒꯤ ꯀꯦꯖꯨꯋꯦꯜ ꯁ꯭ꯅꯤꯀꯔꯁ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯖꯣꯀꯤꯒꯤ ꯑꯥꯏꯇꯦꯝꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯣ ꯁꯤ ꯂꯩꯔꯦ ꯇꯨ ꯏꯅꯔꯋꯦꯌꯔ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯁꯨꯅꯃꯛ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯄꯥꯒꯤꯗ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯤ ꯁꯔꯠꯁꯇꯀꯣ USPA ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯗꯁꯨ ꯀꯣ ꯖꯣꯒꯔꯁꯇ ꯈꯣꯡꯒ꯭ꯔꯥꯎꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯖꯤꯟꯁꯇ ꯂꯩ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯒꯤ ꯑꯦꯔꯣꯄꯣꯁꯇꯜꯒꯤ ꯖꯣꯒꯔ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯗ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯐꯦꯠꯇꯪ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯅ ꯎꯠꯆꯔꯤꯁꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯉꯅꯤꯅꯀꯣ ꯈꯖꯤꯛ ꯑꯩ ꯁꯨꯝ ꯃꯔꯨ ꯑꯣꯏꯕꯗꯁꯤꯡ ꯎꯠꯆꯔꯛꯑꯕꯅꯤ ꯁꯤ ꯆꯦꯛ ꯁꯔꯠꯇꯁꯨ ꯁꯤ ꯄꯦꯄꯦ ꯖꯤꯟꯁꯀꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯗꯤꯁꯀꯥꯎꯟ ꯉꯥꯛꯇꯅꯦ ꯁꯤꯗ ꯄꯤꯔꯛꯀꯗꯣꯏꯁꯦ 2599ꯅꯦ ꯑꯗꯣ 60% ꯗꯤꯁꯀꯥꯎꯟꯅꯦ ꯄꯤꯔꯛꯏꯁꯦ ꯁꯤꯗꯀꯣ ꯑꯗꯨ ꯂꯩꯔꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯏꯟꯗꯤꯌꯟ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯋꯦꯌꯔꯗ ꯁꯤꯒꯤꯁꯤ ꯀꯣ ꯀꯩꯅꯣꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯀꯨꯔꯇꯥ ꯅꯨꯄꯥꯒꯤ ꯐꯖ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯤꯖꯟꯇꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯐꯖ ꯐꯖꯕ ꯀꯣ ꯁꯤ ꯂꯩꯔꯦ ꯁꯤꯗꯁꯨ ꯃꯦꯟ ꯁꯔꯠꯇꯁꯨ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣ US ꯄꯣꯂꯣ 2799ꯒ ꯊꯥꯔꯤꯁꯦ ꯄꯨꯔꯥ ꯗꯤꯁꯀꯥꯎꯟꯅꯦ ꯁꯤ ꯂꯥꯛꯇꯣꯏꯁꯦ ꯀꯣ ꯑꯗꯒꯤ ꯁꯨꯁꯇꯁꯨ ꯂꯩꯀꯣ ꯁꯨꯁꯇꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯆꯄꯜꯗ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯦꯄꯟꯁꯇꯥꯟꯁꯦ ꯑꯗꯣ ꯍꯦꯄꯟꯁꯇꯥꯟ ꯁꯤꯒꯤ ꯀꯣ ꯂꯩꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯌꯥꯝ ꯃꯥꯟꯕꯁꯤ ꯀ꯭ꯔꯣꯛꯁꯀꯤ ꯗꯤꯖꯥꯏꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯩ ꯁꯤꯒꯤꯁꯤꯅ ꯃꯊꯛꯇꯤ ꯃꯣꯏꯒꯤ ꯈ꯭ꯋꯥꯏ ꯇꯣꯞ ꯐ꯭ꯂꯣꯔꯒꯤꯗꯣꯀꯣ ꯍꯣꯝ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁ ꯉꯥꯛꯇꯅꯤ ꯁꯤꯗꯩꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯎ ꯄꯣꯂꯥꯒꯁꯦ ꯑꯗꯨꯝ ꯁꯤꯗ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯁꯤꯗ ꯑꯗꯣ ꯂꯥꯎ ꯄꯣꯂꯥꯁꯦ ꯄꯦꯅꯥ ꯀꯩꯊꯦꯜꯒꯤꯗ ꯐꯖꯅ ꯁ꯭ꯇꯣꯛꯇ ꯐꯖꯅ ꯂꯩꯀꯣ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯁꯦꯂꯣ ꯑꯃ ꯐꯖꯅ ꯂꯩꯔꯦ ꯑꯗꯒꯤ ꯕꯣꯔꯣꯁꯤꯜꯒꯤ ꯑꯥꯏꯇꯦꯝ ꯀꯣ ꯁꯤꯗ ꯔꯥꯏꯁ ꯀꯨꯀꯔ ꯕꯣꯔꯣꯁꯤꯜꯒꯤ ꯔꯥꯏꯁ ꯀꯨꯀꯔ ꯂꯩ ꯑꯗꯒꯤ ꯁꯤꯒꯤ ꯀꯣ ꯍꯤꯇꯔ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯀꯣ ꯁꯤꯒꯤ ꯀꯩꯅꯣꯒꯁꯨ ꯂꯣꯏ ꯂꯩ ꯑꯗꯩ ꯁꯤꯗꯒ ꯂꯩ ꯃꯌꯥꯝꯁꯦ ꯁꯤ ꯃꯁꯛꯁꯤ ꯐꯖꯗ꯭ꯔꯣꯁꯦ ꯄꯣꯠ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯕꯣꯔꯣꯁꯤꯜꯒꯤꯀꯣ ꯑꯗꯨꯒ OTG ꯀꯣ ꯑꯣꯚꯟ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯗꯀꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯥꯎꯠꯂꯨꯛꯇ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯁꯤꯅ ꯂꯥꯎ ꯄꯣꯂꯥꯒꯤ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯁ꯭ꯇꯤꯜꯒꯤ ꯖꯤꯟꯗꯥꯜꯒꯤꯀꯣ ꯀꯝꯄꯅꯤꯒꯤ ꯃꯌꯥꯝ ꯂꯩꯔꯦ ꯄ꯭ꯂꯦꯠ ꯑꯗꯒꯤ ꯒ꯭ꯂꯥꯁ ꯀꯩꯀꯩ ꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯗꯤꯁꯀꯥꯎꯟ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗ ꯄꯤꯔꯛꯀꯗꯣꯏꯁꯦ ꯑꯦꯚ꯭ꯔꯤ ꯑꯥꯏꯇꯦꯝ ꯄꯦꯅꯥ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯗꯤꯁꯀꯥꯎꯟ ꯉꯥꯛꯇꯅꯤ ꯑꯗꯩ ꯀꯣꯔꯐꯨ ꯀꯣꯔꯐꯥꯟ ꯀꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯀꯣ ꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯨ ꯌꯥꯎꯔꯤ ꯃꯄꯥꯟ ꯂꯝꯒꯤ ꯄꯣꯠꯁꯨ ꯌꯥꯎꯔꯤ ꯀꯣ ꯑꯗꯨꯒ ꯈꯥꯡ ꯑꯆꯧ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗꯨꯒ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗꯒ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯪꯉꯦꯀꯣ ꯑꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯥꯏꯇꯦꯝ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯕꯦꯖꯀꯤ ꯑꯗꯒꯤ ꯇꯨꯜ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯕ꯭ꯔꯥꯏꯠ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯑꯩꯈꯣꯏ ꯏꯟꯗꯛꯁꯟꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁ꯭ꯋꯥꯏꯗꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯨꯀꯔꯁꯦ ꯄ꯭ꯔꯦꯁꯇꯤꯖꯀꯤ ꯀꯨꯀꯔꯁꯦ ꯁꯤꯒꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯁꯤ ꯀꯨꯊꯔꯤꯁꯦ ꯀꯩꯝ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯀꯥꯝꯈꯠꯂꯛꯑꯀꯥꯟꯗ ꯃꯍꯤ ꯄꯥꯏꯊꯣꯛꯄꯗꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯨꯀꯔꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯗꯤ ꯁꯤ ꯂꯣꯏ ꯆꯦꯟꯊꯩꯗꯅꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯇꯨꯡꯒ ꯂꯩꯗꯣꯏꯅꯦ ꯑꯗꯨ ꯅꯞꯊꯣꯛꯄ ꯂꯣꯏ ꯌꯥꯔꯦꯅ ꯐꯤꯅꯀꯣ ꯌꯥꯝ ꯊꯣꯠꯐꯨꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯇꯩꯗꯒ ꯇꯧꯔꯤꯁꯦꯀꯣ ꯁꯤꯗꯗꯤ ꯑꯃꯨꯛꯁꯨ ꯅꯥꯟꯊꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯑꯅꯧꯕ ꯂꯥꯛꯄꯁꯦ ꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯀꯨꯊꯔꯒ ꯂꯥꯛꯏꯁꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯁꯨ ꯄꯣꯂꯔꯒꯤ ꯑꯗꯒꯤ ꯚꯥꯜꯇ꯭ꯔꯥ ꯀꯩꯀꯩ ꯔꯥꯏꯁ ꯀꯨꯀꯔ ꯀꯣ 30% ꯑꯣꯐ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯀꯣ ꯀꯨꯛꯋꯦꯌꯔꯗꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯄ꯭ꯔꯦꯁꯇꯤꯖꯀꯤ ꯁꯤꯒꯤ ꯃꯜꯇꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯔꯥꯏꯁ ꯀꯨꯀꯔ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯦꯀꯣ ꯁꯤꯒꯤꯁꯤꯁꯨ ꯃꯜꯇꯤ ꯀꯨꯀꯔ ꯍꯥꯏꯇꯥꯔꯦ ꯏꯗꯂꯤ ꯁ꯭ꯇꯦꯟ ꯌꯥꯎꯔꯦ ꯑꯗꯒꯤ ꯗꯤꯇꯦꯆꯦꯕꯜ ꯄꯋꯥꯔ ꯀꯣꯠ ꯌꯥꯔꯦ ꯑꯦꯂꯨꯃꯤꯅꯤꯌꯝ ꯀꯨꯀꯤꯡ ꯄꯥꯟ ꯂꯣꯏꯅꯃꯛ ꯁꯤꯁꯦ ꯃꯜꯇꯤ ꯑꯣꯏꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯁꯨ
ꯂꯩ ꯑꯗꯨꯒ ꯒ꯭ꯌꯥꯁꯀꯤ ꯐ꯭ꯔꯦꯝꯗ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯒꯤꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯄ꯭ꯔꯦꯁꯇꯤꯖꯀꯤꯀꯣ ꯁꯤꯒꯤꯁꯦ ꯃꯥꯏ ꯐ꯭ꯔꯦꯝꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯡꯀꯠꯄ ꯌꯥꯏꯑꯕꯀꯣ ꯍꯥꯡꯀꯠꯂꯒ ꯑꯗꯨꯝ ꯁꯤꯗ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯂꯣꯏ ꯌꯥꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯁ꯭ꯇꯥꯏꯜꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯥꯡꯇꯣꯛꯈꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯈꯥꯗ ꯂꯣꯏ ꯀ꯭ꯂꯤꯟ ꯇꯧꯕ ꯌꯥꯔꯦ ꯁꯤꯒꯤꯁꯦ ꯇꯐꯟ ꯒ꯭ꯂꯥꯁꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ 8mm ꯀꯣ 8mm ꯊꯤꯛ ꯑꯣꯏꯕ ꯇꯐꯟ ꯒ꯭ꯂꯥꯁꯅꯤ ꯑꯗꯨꯅ ꯀꯥꯏꯔꯔꯣꯏ ꯀꯣ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯠꯀꯤ ꯐ꯭ꯔꯦꯝꯒꯁꯦ ꯐꯖꯗ꯭ꯔꯣ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯄꯦꯅꯥ ꯀꯩꯊꯦꯜꯗ ꯂꯥꯛꯄꯤꯌꯨ ꯁꯨꯃꯥꯏꯅꯒ ꯍꯥꯡꯇꯣꯛ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ ꯃꯑꯣꯡ ꯌꯥꯝ ꯇꯥꯏ ꯑꯗꯣ ꯄꯦꯅꯥ ꯀꯩꯊꯦꯜ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤ ꯂꯥꯏꯐ ꯇꯥꯏꯝ ꯋꯥꯔꯟꯇꯤ ꯀꯣ ꯒ꯭ꯂꯥꯁꯀꯤ ꯁꯤꯁꯨ ꯂꯥꯏꯐ ꯇꯥꯏꯝ ꯋꯥꯔꯟꯇꯤꯅꯤ ꯄꯤꯔꯤꯁꯦ ꯗꯤꯖꯥꯏꯟꯒꯁꯦ ꯐꯖꯗ꯭ꯔꯣ ꯁꯤꯒꯤ ꯀꯣꯟꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯄ꯭ꯔꯦꯁꯇꯤꯖꯀꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯑꯩꯈꯣꯏ ꯆꯥꯅꯕꯗꯒ ꯊꯣꯡꯕ ꯁꯥꯒ ꯊꯣꯡꯕꯗꯤ ꯇꯤ ꯃꯑꯣꯡ ꯇꯥꯔꯗꯕ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯂꯩ ꯃꯁꯛ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯂꯩꯀꯣ ꯄ꯭ꯔꯦꯁꯇꯤꯖꯀꯤ ꯄꯦꯅꯥ ꯀꯩꯊꯦꯜꯗ ꯁꯤ ꯂꯩ ꯑꯗꯣ ꯄꯦꯅꯥ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯁꯤꯅ ꯑꯃꯨꯛ ꯂꯣꯀꯦꯁꯟ ꯑꯇꯣꯞꯄꯗꯅꯤ ꯑꯁꯣꯝ ISBSꯀꯤ ꯃꯐꯝꯗꯣ ꯄꯥꯠꯁꯣꯏꯔꯣꯝꯒꯤꯀꯣ ꯑꯗꯒꯤ ꯂꯥꯛꯑꯒ ꯁꯤꯒꯤ ꯁꯉꯥꯏꯊꯦꯜ ꯆꯠꯄꯩ ꯂꯝꯕꯤꯗꯨꯗꯅꯤ ꯂꯩꯔꯤꯁꯦ ꯆꯥꯎꯅ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯁꯤꯁꯨ ꯑꯗꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯣꯀꯦꯁꯟ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏꯒꯤ ꯄꯥꯠꯁꯣꯏꯔꯣꯝꯗꯒꯤ ꯊꯧꯖꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯂꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯅꯤ ꯁꯤꯅ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏꯒꯤ ISBSꯀꯤ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯥꯏꯒꯠꯂꯛꯑꯒ ꯑꯗꯨꯝ ꯂꯩꯔꯦ ꯁꯉꯥꯏꯊꯦꯜ ꯆꯠꯄꯩ ꯂꯝꯕꯤꯗꯨꯗ ꯆꯥꯎꯅ ꯂꯩꯔꯦ ꯀꯣ ꯑꯗꯣ ꯃꯈꯣꯏꯒꯤꯁꯦ ꯂꯥꯡꯖꯤꯡꯗꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯁꯂꯥꯝꯗꯨꯗꯅꯦ ꯁꯤꯒꯤ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯀꯣ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯁꯤꯗ ꯆꯥꯎꯅ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯃꯦꯇ꯭ꯔꯦꯁ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯣꯏꯅꯃꯛ ꯁ꯭ꯇꯣꯛ ꯑꯣꯏꯅ ꯂꯩꯔꯦ ꯆꯥꯎꯅ ꯑꯗꯨꯅ ꯀꯩꯀꯩ ꯃꯦꯇ꯭ꯔꯦꯁꯀꯨꯝꯕ ꯀꯩꯀꯩ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠ ꯀꯩꯀꯩ ꯁꯤꯗ AC ꯂꯩꯔꯤ ꯃꯌꯥꯝꯁꯦꯀꯣ ꯔꯨꯝ AC ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯐꯦꯟ ꯀꯩꯀꯩ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯀꯟꯖꯨꯃꯔ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤꯁꯨ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯃꯨꯛ ꯂꯣꯀꯦꯁꯟ ꯑꯅꯤꯁꯨꯕ ꯀꯣ ꯃꯦꯇ꯭ꯔꯦꯁꯀꯤ ꯆꯥꯎꯅ ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯝ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯇꯨꯡꯗꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ